ꯑꯩꯁꯦ ꯑꯃꯨꯛ ꯎꯗ꯭ꯔꯤꯕꯗꯧꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡ ꯉꯁꯤ ꯎꯕꯗꯨꯗ ꯏꯉꯛ ꯉꯛꯂꯨꯕꯅꯤ ꯁꯤꯂꯩ ꯃꯁꯥ ꯊꯛꯀꯠꯂꯤꯕꯗꯣ ꯈꯔ ꯐꯥꯊꯖꯔꯒ ꯇꯞꯅ ꯀꯩꯁꯨ ꯇꯧꯗꯕꯒꯨꯝ ꯈꯨꯝꯂꯛꯏ ꯊꯛꯀꯠꯇꯤꯌꯦ ꯗꯥ ꯗꯅꯤꯌꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯑꯩꯗꯤ ꯑꯩ ꯎꯕꯗꯨꯗ ꯊꯛꯀꯠꯂꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯁꯤꯂꯩ ꯃꯀꯣꯛꯇꯣ ꯑꯅꯤꯔꯛ ꯍꯥꯏꯔꯒ ꯊꯛꯀꯠꯇꯦ ꯑꯗꯣ ꯗꯥ ꯗꯅꯤꯌꯦꯜꯗꯤ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯁꯅꯥꯍꯜꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯁꯤꯂꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯑꯃ ꯊꯥꯏꯅꯒꯤꯗꯣ ꯃꯥꯗꯣ ꯃꯣꯏ ꯆꯠꯂꯨꯒꯦ ꯇꯧꯅꯤ ꯑꯣ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯃꯛ ꯅꯣꯝꯂꯛꯏ ꯗꯅꯤꯌꯦꯜ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯪꯉꯒ ꯆꯠꯂꯤꯗꯨꯅ ꯀꯩꯗꯧꯔꯕ ꯍꯣꯟ ꯄꯤꯕꯁꯨ ꯇꯥꯗꯦ ꯗꯅꯤꯌꯦꯜꯗ ꯐꯠ ꯌꯦꯡꯂꯒ ꯇꯍꯥ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯃꯪꯗꯤꯌꯦ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯑꯗꯣ ꯇꯥꯍꯧꯗꯕꯅꯤ ꯋꯥꯈꯜ ꯈꯜꯂꯤꯗꯣ ꯃꯪꯕꯒꯤꯅꯤꯅꯦ ꯑꯣ ꯑꯗꯣ ꯗꯥ ꯗꯅꯤꯌꯦꯜ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈ꯭ꯔꯅꯤ ꯗꯅꯤꯌꯦꯜꯁꯨ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯒ ꯍꯣꯏ ꯆꯠꯂꯣ ꯁꯤꯂꯩ ꯄꯥꯎꯈꯨꯝ ꯑꯃ ꯃꯈꯥ ꯇꯥꯔꯝꯗ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯍꯧꯏ ꯑꯝꯇ ꯉꯥꯏꯈꯣꯅꯤ ꯁꯤꯂꯩꯃ ꯁꯤꯂꯩ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯔꯛꯏ ꯗꯅꯤꯌꯦꯜ ꯁꯤꯂꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯒ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯣ ꯀꯩꯒꯤꯅꯣ ꯑꯁ ꯅꯪꯒꯤ ꯋꯥꯍꯪꯁꯦ ꯍꯧꯖꯤꯛꯐꯥꯎ ꯇꯣꯛꯂꯝꯗ꯭ꯔꯤꯅꯦ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯏꯗꯅ ꯁꯤꯂꯩ ꯋꯥ ꯑꯃ ꯍꯥꯏꯔꯗ ꯃꯥꯒꯤ ꯅꯝꯕꯔꯗ ꯕ꯭ꯔꯦꯡ ꯍꯥꯏꯗꯔꯛꯏ ꯗꯅꯤꯌꯦꯜ ꯑꯍꯥꯟꯕꯒꯤ ꯅꯝꯕꯔ 3ꯗꯨꯗꯤꯏꯍꯧꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯈꯪꯍꯧꯗ꯭ꯔꯗꯨꯅ ꯁꯤꯂꯩꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯈꯔ ꯇꯞꯅ ꯍꯥꯏꯌꯨꯗꯅ ꯏꯕꯒ ꯅꯪꯍꯧꯗ꯭ꯔꯦ 825 ꯃꯈꯥꯗꯣ ꯍꯥꯏꯔꯛꯑꯣ ꯁꯤꯂꯩ ꯁꯨꯛꯊꯣꯛꯂꯒ ꯑꯩꯕꯨ ꯀꯌꯥꯝ ꯊꯨꯅ ꯍꯥꯏꯔꯗꯅ ꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯅꯝꯕꯔꯗ ꯑꯃꯨꯛ ꯍꯥꯏ ꯗꯅꯤꯌꯦꯜꯁꯨ ꯅꯝꯕꯔ ꯁꯦꯞ ꯇꯧꯁꯤꯟꯈ꯭ꯔꯕ ꯇꯨꯡ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯗꯅꯤꯌꯦꯜꯒꯤ ꯃꯇꯧꯗ ꯁꯤꯂꯩꯅ ꯑꯃꯨꯛ ꯑꯩ ꯐꯣꯟꯗꯣ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯣ ꯌꯨꯝ ꯌꯧꯔꯒꯅꯦ ꯑꯩꯒꯤ ꯅꯝꯕꯔꯗꯨꯁꯨ ꯁꯦꯞ ꯇꯧꯁꯤꯜꯂꯨꯔꯣ ꯍꯣꯏ ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯆꯠꯈ꯭ꯔꯦ ꯗꯅꯤꯌꯦꯜꯁꯨ ꯁꯤꯂꯩꯅ ꯒꯦꯠ ꯍꯥꯡꯗꯨꯅ ꯆꯟꯈ꯭ꯔꯤꯕꯗꯣ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ ꯁꯣꯝꯕ ꯂꯝꯕꯤ ꯅꯥꯀꯜꯗꯅꯤ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯑꯅꯤꯗꯣ ꯃꯑꯣꯡꯗꯣ ꯃꯤꯠꯈꯥꯅ ꯌꯦꯡꯂꯝꯕ ꯅꯨꯄꯤꯗꯣ ꯁꯥꯎꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯥꯅ ꯂꯥꯛꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯤꯂꯩ ꯌꯦꯔꯨꯝ ꯄ꯭ꯂꯦꯠꯇꯨ ꯗꯥꯏꯅꯤꯡ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯍꯧꯖꯤꯛ ꯊꯣꯡꯒꯗꯕꯗꯣ ꯂꯧꯊꯣꯛꯇꯨꯅ ꯊꯝꯍꯧꯔꯒ ꯑꯔꯦꯝꯕꯁꯤꯡꯗꯣ ꯐ꯭ꯔꯤꯖꯇ ꯃꯊꯪ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯂꯣꯏꯔꯗꯨꯅ ꯍꯦꯟꯖꯥꯡ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯄꯣꯏꯔꯩꯁꯨ ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯁꯤꯂꯩꯁꯨ ꯀꯅꯥꯝꯇꯅ ꯂꯩꯇ꯭ꯔꯕꯗ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯐꯗꯤ ꯑꯀꯪꯕ ꯑꯃ ꯇꯧꯔꯒ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞꯇꯨ ꯀꯟꯅ ꯇꯩꯊꯣꯛꯏ ꯂꯣꯏꯔꯗꯨꯅ ꯐꯤꯗꯨ ꯆꯥꯝꯊꯣꯛꯀꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯀꯣꯛꯇꯨ ꯏꯉꯥꯎ ꯉꯥꯎꯔꯛꯏ ꯁꯤꯂꯩ ꯄꯥꯏꯔꯤꯕ ꯐꯗꯤꯗꯨꯒ ꯀꯩꯒ ꯃꯀꯣꯛꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯒꯦꯁ ꯀꯥꯎꯟꯇꯔꯗꯨꯗ ꯉꯥꯊꯗꯨꯅ ꯂꯦꯞꯄꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯂꯩ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ ꯈꯔꯗꯤ ꯐꯔꯦ ꯉꯥꯎꯕꯗꯣ ꯑꯗꯨꯕꯨ ꯐꯖꯅ ꯐꯕꯗꯤ ꯅꯠꯇꯕꯅ ꯇꯞꯂꯤ ꯂꯥꯛꯂꯒ ꯐꯗꯤꯗꯣ ꯍꯥꯟꯅ ꯆꯥꯝꯊꯣꯛꯏ ꯀꯥ ꯃꯅꯨꯡ ꯆꯪꯂꯛꯇꯨꯅ ꯕꯥꯠꯔꯨꯝ ꯆꯪꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯃꯀꯣꯛ ꯂꯋꯥꯏꯗ ꯏꯁꯤꯡ ꯈꯔ ꯇꯥꯏ ꯃꯁꯥꯗꯨ ꯁꯣꯟꯊꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯇꯞꯂꯤ ꯃꯈꯨꯠꯇꯨꯅ ꯋꯥꯜꯗꯨꯗ ꯉꯥꯛꯂꯧ ꯑꯣꯏꯗꯨꯅ ꯊꯣꯔꯛꯂꯒ ꯐꯃꯨꯡꯗ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ ꯐꯃꯨꯡ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯍꯦꯛ ꯐꯝꯊꯕꯒ ꯉꯁꯥꯏ ꯃꯈꯩ ꯃꯤꯔꯥꯏꯕꯤꯔꯨꯔꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯀꯣꯜ ꯂꯥꯛꯏ ꯁꯤꯂꯩ ꯃꯔꯥꯏꯕꯛꯇ ꯄꯛꯂꯤꯕ ꯇꯩꯊꯣꯛꯄ ꯌꯥꯍꯧꯗ꯭ꯔꯕ ꯏꯁꯤꯡ ꯃꯔꯤꯛ ꯈꯔꯗꯣ ꯏꯜꯂꯤꯕ ꯐꯤꯅ ꯇꯞꯅ ꯅꯞꯊꯣꯛꯂꯒ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯁꯦꯞ ꯇꯧꯗꯕ ꯅꯝꯕꯔ ꯑꯣꯏꯕꯗ ꯀꯅꯥꯅꯣ ꯈꯟꯅ ꯀꯣꯜ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯐꯣꯟꯗꯒꯤ ꯅꯨꯄꯥ ꯑꯃ ꯈꯨꯝꯂꯛꯄꯗꯨꯗ ꯁꯤꯂꯩ ꯉꯛꯆꯥꯅꯅ ꯀꯅꯥ ꯍꯧꯖꯤꯛꯐꯥꯎ ꯅꯝꯕꯔ ꯁꯦꯞ ꯇꯧꯗ꯭ꯔꯤꯕꯣ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯍꯩꯃꯥ ꯑꯩ ꯗꯅꯤꯌꯦꯜꯅꯤ ꯅꯝꯕꯔ ꯁꯦꯞ ꯇꯧꯁꯤꯜꯂꯨ ꯍꯥꯏꯔꯒ ꯇꯧꯗ꯭ꯔꯤꯕꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯑꯗꯨꯅ ꯃꯥꯁꯨ ꯈꯪꯂꯤ ꯍꯥꯏꯕꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯣ ꯑꯩꯗꯣ ꯉꯁꯥꯏꯈꯩ ꯊꯕꯛ ꯇꯧꯔꯨꯕ
ꯑꯗꯨꯗ ꯇꯥꯍꯧꯗ꯭ꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯋꯥ ꯃꯈꯥ ꯀꯩ ꯇꯥꯗꯣꯏꯅꯣ ꯈꯪꯗꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ ꯁꯤꯂꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯕꯗ ꯗꯅꯤꯌꯦꯜꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯆꯥꯛꯀ ꯆꯥꯔꯕꯣ ꯅꯪꯕꯣ ꯆꯥꯔꯦ ꯀꯩ ꯍꯦꯟꯖꯥꯡ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯣ ꯉꯁꯥꯏꯒꯤꯗꯣ ꯗꯅꯤꯌꯦꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯇꯨꯡ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯄꯣꯏꯔꯩꯗꯤ ꯁꯤꯂꯩ ꯀꯩꯁꯨ ꯑꯍꯦꯟꯕ ꯈꯨꯝꯂꯛꯇꯦ ꯇꯥꯇꯣꯟꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯣ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯅꯣ ꯁꯤꯂꯩ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯅꯦꯒ ꯁꯨꯝ ꯄꯥꯍꯪꯗ ꯍꯪꯉꯤ ꯊꯥꯏꯅꯩꯗꯣ ꯍꯟꯗ꯭ꯔꯤ ꯖꯥꯠꯂꯥ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯃꯨꯛ ꯐꯃꯨꯡꯗ ꯁꯨꯝ ꯐꯝꯂꯤꯌꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯗꯥ ꯗꯅꯤꯌꯦꯜꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯗꯅꯤꯌꯦꯜ ꯉꯁꯥꯏ ꯃꯈꯩ ꯃꯥꯅ ꯍꯪꯂꯒ ꯁꯤꯂꯩꯅ ꯈꯨꯝꯕꯅꯤ ꯍꯟꯗꯛꯃꯨꯛ ꯁꯤꯂꯩꯅ ꯍꯪꯂꯛꯄꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯗ ꯑꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯃꯈꯥ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯕꯅꯤ ꯁꯤꯂꯩꯅ ꯍꯟꯗꯛꯃꯨꯛꯁꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯤꯕꯗ ꯗꯅꯤꯌꯦꯜꯁꯨ ꯋꯥ ꯉꯥꯡꯐꯝ ꯃꯈꯥ ꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯋꯥ ꯇꯦꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯑꯩꯁꯨ ꯁꯤꯂꯩ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯒ ꯍꯣꯏ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯗꯅꯤꯌꯦꯜ ꯀꯛꯈ꯭ꯔꯦ ꯁꯤꯂꯩ ꯃꯅꯥꯀꯣꯡꯗꯒꯤ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯗꯅꯤꯌꯦꯜꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯊꯦꯡꯅꯕꯁꯦ ꯃꯥ ꯉꯛꯄꯗꯤ ꯐꯥꯎꯏ ꯃꯃꯥꯡ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯗꯅꯤꯌꯦꯜꯒ ꯃꯥꯒ ꯊꯦꯡꯅꯈꯤꯗ꯭ꯔꯕꯅꯤ ꯃꯗꯨꯃꯛꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯇꯞꯅ ꯇꯞꯅ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯏ ꯀꯣꯂꯦꯖꯀꯤ ꯂꯥꯁ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯨꯅꯤ ꯄꯣꯏꯔꯩꯗꯤ ꯃꯃꯥꯟꯅꯕꯈꯩꯒ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯤꯂꯩ ꯌꯥꯝ ꯕꯤꯠ ꯂꯩꯇꯅ ꯃꯊꯟꯗ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯇꯝꯅ ꯃꯣꯂꯤ ꯆꯠꯂꯤ ꯏꯇꯟ ꯇꯟꯅ ꯆꯠꯂꯤꯉꯩꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯡꯗꯒꯤ ꯃꯥꯕꯨ ꯀꯧꯔꯛꯄꯗꯣ ꯇꯥꯔꯛꯏ ꯁꯤꯂꯩꯃ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯊꯣꯔꯛꯏ ꯗꯅꯤꯌꯦꯜꯗꯣ ꯁꯤꯂꯩꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯒ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯁꯤꯂꯩꯅ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯕꯗ ꯅꯨꯄꯤ ꯃꯥꯕꯨ ꯇꯥꯟꯅꯖꯔꯛꯄꯅꯤ ꯗꯅꯤꯌꯦꯜꯒꯤ ꯃꯇꯧꯁꯤꯗ ꯁꯤꯂꯩ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯗꯥ ꯗꯅꯤꯌꯦꯜ ꯀꯩ ꯍꯥꯏꯒꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯁꯤꯂꯩꯁꯨ ꯈꯨꯝꯃꯛꯏ ꯌꯥꯏꯌꯦ ꯀꯩ ꯋꯥꯅꯣ ꯗꯥ ꯗꯅꯤꯌꯦꯜ ꯗꯅꯤꯌꯦꯜ ꯂꯨꯈꯝꯗ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯅ ꯀꯦꯟꯇꯤꯟꯗꯔꯥ ꯀꯗꯥꯏꯗꯅꯣꯃ ꯐꯝꯃꯒ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯂꯩ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯃꯅꯨꯡꯗꯗꯤ ꯆꯪꯉꯒꯨꯝꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯥꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯨꯝ ꯂꯝꯕꯤ ꯑꯣꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯑꯗꯨꯗꯤ ꯐꯥꯁ ꯐꯨꯗꯀꯨꯝꯕꯗꯗꯤ ꯗꯅꯤꯌꯦꯜꯁꯨ ꯌꯥꯅꯤꯡꯂꯕꯒꯨꯝ ꯑꯗꯨꯁꯨ ꯌꯥꯏ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯗ ꯆꯠꯂꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯅꯤꯗꯨ ꯀꯣꯂꯦꯖꯇꯒꯤ ꯊꯣꯔꯛꯂꯒ ꯑꯅꯛꯄꯗ ꯂꯩꯕ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯆꯪꯃꯤꯟꯅꯔꯛꯏ ꯑꯍꯥꯡꯕ ꯇꯦꯕꯜ ꯑꯃ ꯌꯦꯡꯂꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯃꯤ ꯗꯅꯤꯌꯦꯜ ꯁꯤꯂꯩꯗ ꯌꯦꯡꯂꯒ ꯀꯩ ꯆꯥꯁꯤꯒꯦ ꯅꯨꯄꯤꯗꯣ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯝꯕꯅꯤ ꯗꯅꯤꯌꯦꯜꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯅ ꯃꯥꯁꯨ ꯇꯞꯅ ꯁꯦꯛꯀꯨꯝꯕ ꯑꯣꯏꯅ ꯊꯛꯁꯦ ꯍꯨꯃꯥꯡꯅꯒ ꯁꯧꯕꯒ ꯑꯏꯪꯕ ꯑꯣꯏꯅ ꯊꯛꯁꯦ ꯗꯅꯤꯌꯦꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯣꯏ ꯑꯩ ꯂꯧꯔꯒꯦ ꯃꯕꯥꯅꯤꯒꯤ ꯍꯥꯟꯅ ꯁꯦꯛ 2 ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯑꯣꯔꯗꯔ ꯄꯨꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯤꯂꯩꯅ ꯍꯥꯟꯅ ꯋꯥ ꯉꯥꯡꯂꯛꯏ ꯀꯩ ꯋꯥꯔꯤꯅꯣ ꯗꯥ ꯗꯅꯤꯌꯦꯜ ꯄꯥꯛ ꯍꯦꯛ ꯍꯥꯏꯔꯛꯇꯦ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯟꯅꯕꯒꯨꯝ ꯂꯩ ꯈꯜꯂꯤꯕꯅꯤ ꯃꯥꯁꯨ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯨꯔꯒ ꯁꯤꯂꯩꯅ ꯑꯃꯨꯛ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯑꯗꯨꯕꯨ ꯊꯧꯅꯥ ꯄꯨꯡꯕ ꯈꯣꯝꯖꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯥꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯁꯤꯂꯩ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯗꯅꯤꯌꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯗꯅꯤꯌꯦꯜꯁꯨ ꯁꯤꯂꯩꯗ ꯌꯦꯡꯂꯒ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯒꯦ ꯇꯧꯖꯩ ꯑꯗꯨꯕꯨ ꯍꯥꯏꯒꯦ ꯇꯧꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯂꯠꯂ ꯇꯧꯔꯦ ꯁꯤꯂꯩꯃ
ꯋꯥꯍꯩꯗꯨ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯇꯧꯈꯤꯕ ꯑꯣꯔꯗꯔꯗꯨ ꯄꯨꯔꯛꯂꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯑꯃꯃꯝ ꯊꯝꯂꯛꯏ ꯗꯦꯅꯤꯌꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯦꯡꯛ ꯌꯨ ꯋꯦꯇꯔꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯦꯛ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯑꯃ ꯁꯤꯂꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯏꯟꯁꯤꯜꯂꯒ ꯁꯤ ꯍꯥꯟꯅ ꯊꯛꯆꯜꯂꯨ ꯁꯤꯂꯩꯁꯨ ꯇꯞꯅ ꯒ꯭ꯂꯥꯁꯇꯨ ꯆꯤꯡꯁꯤꯜꯂꯒ ꯌꯥꯎꯔꯤꯕ ꯁ꯭ꯇ꯭ꯔꯣꯗꯨꯅ ꯇꯞꯅ ꯇꯞꯅ ꯑꯣꯠꯂꯒ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯤꯡꯂꯒ ꯊꯛꯄ ꯍꯧꯏ ꯗꯦꯅꯤꯌꯦꯜꯁꯨ ꯁ꯭ꯇ꯭ꯔꯣꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯑꯣꯠꯂꯤ ꯁꯤꯂꯩ ꯗꯦꯅꯤꯌꯦꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯅꯕ ꯍꯥꯏꯔꯛꯏ ꯍꯥꯏꯒꯦ ꯂꯥꯛꯄ ꯋꯥꯗꯣ ꯍꯥꯏꯔꯣ ꯌꯨꯝ ꯍꯟꯕ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯗꯦꯅꯤꯌꯦꯜ ꯑꯗꯨꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯁꯤꯂꯩꯃ ꯁꯤꯂꯩ ꯊꯛꯂꯝꯕꯁꯤ ꯀꯗꯨ ꯈꯪꯉꯥꯏ ꯍꯥꯏ ꯗꯦꯅꯤꯌꯦꯜ ꯇꯍꯥ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯃꯈꯨꯝ ꯂꯩꯊꯣꯛꯇꯨꯅ ꯄꯤ ꯕꯣꯇꯜꯗꯣ ꯂꯧꯔꯒ ꯈꯖꯤꯛ ꯊꯛꯆꯤꯜꯂꯤ ꯁꯤꯂꯩ ꯗꯦꯅꯤꯌꯦꯜ ꯇꯤꯁꯨ ꯄꯦꯄꯔ ꯑꯃꯨꯛ ꯂꯧꯔꯒ ꯄꯤꯔꯛꯏ ꯁꯤꯂꯩꯁꯨ ꯂꯧꯁꯤꯜꯂꯒ ꯃꯆꯤꯟꯕꯥꯜꯗꯣ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯏ ꯗꯦꯅꯤꯌꯦꯜꯗ ꯑꯃꯨꯛ ꯌꯦꯡꯉꯛꯑꯒ ꯁꯥꯎꯕꯒꯤ ꯈꯣꯟꯊꯣꯛꯁꯨ ꯅꯠꯇꯕꯤ ꯑꯉꯛꯄ ꯃꯥꯅ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯗꯦꯅꯤꯌꯦꯜ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟ ꯂꯩꯁꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯉꯁꯤ ꯎꯅꯔꯤꯕꯁꯤꯗꯒꯤ ꯃꯇꯨꯡ ꯄꯥꯛ ꯍꯦꯛ ꯊꯦꯡꯅꯈꯤꯗꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄꯁꯦ ꯃꯇꯝ ꯀꯨꯏꯔꯦ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯅꯪꯅ ꯈꯪꯅꯕ ꯇꯜꯂꯤ ꯍꯥꯏꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯈꯥ ꯇꯥꯅ ꯅꯐꯝꯗ ꯋꯥ ꯑꯍꯦꯟꯕ ꯍꯥꯏꯈꯤꯗꯕꯅꯤ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯁꯤꯂꯩꯗꯤ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯗꯦꯅꯤꯌꯦꯜꯕꯨ ꯊꯥꯖꯗꯅ ꯌꯦꯡꯂꯤ ꯃꯥꯗꯤ ꯊꯥꯏꯅꯒꯤ ꯋꯥꯐꯝꯗꯨ ꯅꯤꯡꯁꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯍꯥꯏꯈꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯦꯅꯤꯌꯦꯜꯅ ꯁꯤꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯉꯛꯅ ꯌꯦꯡꯂꯤ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯗꯦꯅꯤꯌꯦꯜ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯥꯔꯦ ꯅꯪꯁꯨ ꯑꯩꯁꯨ ꯀꯣꯂꯦꯖ ꯂꯣꯏꯔꯦ ꯉꯁꯤꯗꯒꯤ ꯃꯗꯨ ꯈꯟꯕꯅ ꯅꯪꯉꯣꯟꯗ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜꯁꯦ ꯅꯪꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯇꯧꯕꯤꯗꯕ ꯃꯗꯨꯅ ꯅꯪꯒꯤ ꯋꯥ ꯑꯣꯏꯔꯦ ꯀꯔꯤ ꯈꯨꯝꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯥ ꯏꯪꯊꯅꯕ ꯍꯥꯏꯗꯨꯅ ꯊꯛꯂꯤꯕ ꯁꯦꯛꯇꯨ ꯐꯥꯎꯕ ꯃꯥꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯗ ꯕꯪ ꯕꯪ ꯁꯥꯒꯠꯂꯕꯣꯏ ꯈꯜꯂꯤ ꯇꯧꯐꯝ ꯈꯪꯗ ꯂꯩꯕ ꯃꯇꯧꯗꯣ ꯃꯥꯒꯤ ꯗꯦꯅꯤꯌꯦꯜꯅ ꯑꯃꯨꯛ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯁꯤꯡꯗꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯁꯤꯂꯩ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯃꯃꯥꯏ ꯇꯞꯅ ꯅꯣꯟꯊꯈꯤꯗꯨꯅ ꯋꯥꯍꯩ ꯈꯔ ꯆꯤꯟꯕꯥꯜ ꯀꯥꯡꯂꯛꯏ ꯗꯥ ꯗꯦꯅꯤꯌꯦꯜ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯋꯥꯔꯧꯕꯁꯨ ꯇꯧꯕꯤꯅꯨ ꯗꯥ ꯗꯦꯅꯤꯌꯦꯜꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯒꯤꯗꯤ ꯑꯩ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗꯥ ꯗꯦꯅꯤꯌꯦꯜꯁꯨ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃ ꯊꯃꯣꯏꯗ ꯃꯌꯦꯛ ꯂꯥꯅ ꯌꯦꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯁꯦꯛꯇꯣ ꯒ꯭ꯔꯨ ꯒ꯭ꯔꯨ ꯊꯛꯆꯤꯜꯂꯤ ꯗꯦꯅꯤꯌꯦꯜ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯣ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯁꯨꯝ ꯌꯦꯡꯗꯨꯅ ꯇꯥꯔꯝꯕꯅꯤ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯤꯂꯨ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯄꯩꯗꯨꯅ ꯂꯩꯔꯔꯦ ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯣ ꯑꯗꯨꯃꯛ ꯃꯥꯏꯊꯣꯡꯗ ꯇꯝꯍꯜꯂꯒ ꯀꯩꯁꯨ ꯈꯟꯗꯕ ꯃꯇꯧꯒꯨꯝ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯎꯗꯦꯗ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯋꯥꯔꯧꯕꯁꯨ ꯄꯣꯛꯇꯦ ꯑꯩ ꯈꯛꯇꯅ ꯅꯨꯡꯁꯤꯔꯒ ꯍꯦꯛꯇ ꯌꯥꯕꯁꯨ ꯅꯠꯇꯦꯗ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯄꯤ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯛꯄꯅꯤ ꯁꯤꯂꯩ ꯈꯪꯉꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗꯣ ꯅꯨꯄꯥ ꯃꯥꯅ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯃꯥꯅꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯅ ꯏꯍꯨꯜ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯖꯕꯅꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯞꯊꯔꯒ ꯇꯞꯂꯞ ꯀꯧꯔꯛꯏ ꯗꯥ ꯗꯦꯅꯤꯌꯦꯜ ꯗꯦꯅꯤꯌꯦꯜ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯇꯨꯅ ꯀꯩꯁꯨ ꯈꯟꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯌꯥꯔꯦꯁꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯅꯪꯅ ꯏꯃꯣꯒ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯏꯗꯣ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯅꯕ ꯇꯧꯔꯁꯦ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯍꯧꯒꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯗꯤ ꯁꯤꯂꯩꯗꯤ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯐꯝꯍꯧꯔꯤ ꯅꯨꯄꯥ ꯃꯥꯅ ꯃꯥꯏꯊꯣꯡꯗ ꯐꯅ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯅꯣꯛꯂꯕꯁꯨ ꯑꯣꯏꯗꯕ ꯍꯥꯏꯕ ꯍꯩꯇꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯗꯤ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ
Madumakna mamit ingangangsina mapi taraktanaba khangkibado nupi manasu iphongphong uhoribani. Daniel P tauramlabatong mamai leithorakpada sileina phamduna adumak leirambado ubada changsilaktuna chatlesi haina ingit tawrai. Tapna hawalakle anido punna thokminaraktuna silei hana auto amada kakhatlaga tongduna chatre. Daniel chatkriwa sileibo nokningdaba minok ama maithongda leitingduna ningamdana yenghori. Vai Daniel mamai khazik lei thoraktuna yenglei. Sanahal Daniel gi lengsumda pop thabiraga nang adumai togano ai yengma nungaite. Numittuda nokkiba minokto ngasi su nokladuna kaisu tawdabagum hairei. Ai kaisu khandada. Haina mitludagi lot bayada pirang khare ihaurakle. Makut ogi kubiga kudombigana paishilaga taraktana bohoni. Sanahal matawgi matawdo nungaita yengma natana karisu tawbadi ngamde. Matam asukuibase mana matawbu themzinbiduna lakpani. Adubu khangauda ngasi thengnarubana Daniel gi wakhaldi silegi mami khaktamak ngaikre. Sanahal na makhatana matawbu amuk themzinbirami. Nangna dumaina sum henjinna khanjiladi kamai tawni. Maado ngasidi yumnak sagai onkiduna sagai amagi yumburembi haiba mingtholdo phangkhrabani. Maduda nangna sum magi wakhal khanduna leiba haibase nangi aranba wakhal oigani. Khangma ngambagi pangal leisilaktre Daniel matawbu kolaga nupana tagum hik kapakle. Sanahal ai kaidawdoinu haiba isana wakhal tasatre. Aibu karigi mahaga mughana thengnalino. Nungsirasu nungsinu haina thamoisit hanjin themjinduna leiriba aingonda nongdamba mana sanabiriba kumhaisi kaino. Pena kaple nupa oibada nungsizabi mahakna thamoi masak khangbiramda lamlanba kana amagi loinabi oikrabada themjinba yada pena kaple. Matangduda Daniel gi kolai Sanahalbo haipet inthoklaga koldo kanagi no yengi chongthorakliba mingdo obada hainingdana kol kai. Sanahalna kanano mane kai haiduzano mana mo khangde waidu haibaga koldo amuk laksile handamudi Sanahalna paikhatlo haibadagi Daniel sutapna koldo paikhatli. Phone dagi nupi amagi khonjelda kai gi call paraktrino. Daniel yam tanna khumei kaisu tawde. Phone dagi nupido sor sang hondokpagi makhol tai Daniel suwa makha tada tumina adumagle. Nupiduna conference pirakani wa ngang dabi tumina taw. Daniel mamit ushilaga mute thamo. Nupiduna hairi da tawi call du mute thamlaga manako mayada naksina thamduna tai. Call du hol thamlei khangi aduma kanagumba amada call tawbani haiba. Kuihaude call do phatpai khalaktuna nupa amane yam harauba manna kaurakpada Daniel tari. Khonjal su takigum tawi adubu phajana laksanbadi ngamdre. Daniel call do law thaduna Sanahalbu su tahalli. Sikanagi khonjal no amta ningsingo. Ai takragum tawi. Loudspeaker tharakpana Sanahal so sanariba khonjal do tanaba laksanabo ani. Waridu mathang sum tarakpada matang amada Daniel phamlambadagi phuk hawalei. Mana thangsinduna sum taramba Sanahal su khangaude mamit lauthoaga. Kaino moi hainise. Daniel wa amta khumdabi tumin leptuna sanariba wari singdu tai. Ngaki matong nupado call thamkre. Nupiduna Daniel bo amuk kaurei. Tabro. Khonjel tu ni Daniel. Kaino nang pamise. Nupidu mathwayam chakpagi khonthok ta hairei. Nang ne aina pamise nang Daniel nang aina nang manushi jarakpase kuirabani haiba nang khangliba natra. Asuk kuibase nang di hauzik phauba kimnak sage onkhrebi nupiduda adumuk luptuna le. Aduna aisu aigi ngamjabi honazabani nangbu phangnaba aigi nungsiba phangnaba
Karigumba aina hai wase nangna yadraba nangna nungsijariba mahakso aina ingnadi leheloi masi masu nang khangjalo wahi khara du hairam laga kol du thabat ka khre Daniel makhut ani do tongda puraktuna lukha mapa da thami aduga hanagi maphamda tamna phamthakre sanahal taha Daniel gi manak changsilaktuna mang oirap lepi aduga leita da ba matawduda hairi hojiki nupa do Daniel tapna poirei ne nupa do poirei ne sanahal thasa da ba mataw ama ke loinana Daniel da sangtrik yengduna leikre